Mi episode 36 thadringai lakdringai sida mayam ngaktang wari watai sajena live si thajarapani. Horen ngasi kaimi episode 36 soidana laagani du mayam adusu ngaibiro aduga mayam ngahak wari watai tawrasina live si thara ini ngasigi net se kar yada ya hajin bayang sai yaramti Masigi kaimigi episode sidi minute su khara dum yam sangadaba mali mayana minute sangan biyo na haibado masigi sidi khara soidana sangakani मैम वॉइस से कमाई तो ही ताबरा तादबरा कमेंट है फिर तो रो मालूम नहीं याद है दा खरा नुआई थी नंगी शिदा याद बने नंगी शिदा यार नेट से कितना नुआई थे मालूम मैम दुम वॉइस के कमाई तो ही फजन ताबरा Silpa lai shrum ngai bada warida hoi ngai biramo taye o adui di yar yes nice voice thanks o phajana tawa male che khoi gi lam karai deino adum live khudingi ai gi lam adum hange e hangbir e ado ai dum mamang do haijagram ne ai kaino thongthak awang lai kai dagi ni net yaad hai net se khara nungai te mayam gi comment ke khara dum u de net nungai ta bazina maram moira kanda comment pa thok te na warau nu ubaga dum parakke engoda comment na dum thok ta baga yawe ba net se phone the video yeah it's not so old mayam da ka shoot out dabra aingon da comment khara nungai taba adugini ngai biramo kaimi episode 36 soidana hapjarani oja net se khara nungai ti net kitang nungai ti ihe aiming kai ko viewers no Jigiming kay kong viewers ano ba ni Silpa lai shram ai ming sonam janu kawi please upload kay me before 8 p.m. So idana hapjarake ahoy 8 pung nipang gi mamangda dum hapjarakani nganna dum la ani ngasi aduga mayam karing wafam amtang jo haijaramge koi YouTube channel ama Sanjit Rajkumar na cartoon animation ke hapa channel ama lai bani YouTube channel ama
ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯔꯛꯇꯒꯤꯁꯨ ꯆꯦꯅꯦꯜ ꯑꯗꯨꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯦꯡꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒꯤ ꯆꯦꯅꯦꯜ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯁꯛꯈꯪꯗꯕ ꯈꯔꯅ ꯂꯧꯕꯤꯈ꯭ꯔꯦ ꯃꯨꯟꯕꯤꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯆꯦꯅꯦꯜ ꯑꯗꯨ ꯚꯤꯗꯤꯑꯣ ꯍꯥꯞꯆꯗꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯗꯨꯗ ꯚꯤꯗꯤꯑꯣ ꯍꯥꯞꯄꯛꯇ꯭ꯔꯦ ꯍꯥꯏꯅ ꯅꯤꯡꯍꯟꯅꯕ ꯇꯧꯕꯤꯒꯅꯨ ꯑꯗꯨꯝ ꯉꯥꯏꯕꯤꯌꯨ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄ ꯉꯝꯅꯕ ꯆꯦꯅꯦꯜ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ ꯃꯌꯥꯝꯅ ꯑꯗꯨꯃꯛ ꯉꯥꯏꯕꯤꯔꯣ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯗꯨꯅ ꯍꯥꯞꯄꯛꯄ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡ ꯑꯗꯨꯃꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯁꯤꯗꯒꯤꯁꯨ ꯁꯟꯖꯤꯠ ꯔꯥꯖꯀꯨꯃꯥꯔ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯗꯨꯒꯤ ꯚ꯭ꯌꯨꯋꯔꯁ ꯅꯠꯇ꯭ꯔꯒ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯆꯥꯛ ꯆꯥꯔꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯀꯃꯦꯟ ꯂꯥꯛꯄꯁꯦ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯊꯣꯛꯇꯦ ꯂꯥꯏꯚ ꯆꯥꯠꯇ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯀꯃꯦꯟꯗꯁꯨ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯕꯤꯔꯛꯇꯦ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩ ꯀꯥꯏꯅ ꯍꯥꯏ ꯑꯗꯣ ꯀꯃꯦꯟ ꯄꯥꯊꯣꯔꯛꯇꯕꯗꯣ ꯅꯨꯡꯉꯥꯏꯇꯕ ꯑꯇꯣꯞꯄ ꯀꯔꯤꯝꯇ ꯂꯩꯖꯗꯦ ꯎꯍꯧꯗꯕꯒꯤ ꯄꯥꯗꯕꯅꯦ ꯈꯪꯍꯧꯗꯕ ꯃꯌꯥꯝ ꯀꯃꯦꯟ ꯌꯥꯝꯃꯛꯄꯒꯤ ꯑꯗꯨꯒꯤ ꯄꯥꯗꯕꯅꯦ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯑꯩꯅ ꯎꯔꯗꯤ ꯑꯗꯨꯝ ꯄꯥꯊꯣꯛꯆꯔꯛꯀꯦ ꯅꯨꯡꯉꯥꯏꯇꯕꯅꯦ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯀꯩꯃꯤ ꯏꯄꯤꯁꯣꯠ 36 ꯌꯦꯡꯅꯤꯡꯕꯅ ꯑꯗꯨꯝ ꯉꯥꯎꯔꯝꯃꯅꯤ ꯏꯄꯤꯁꯣꯠ 36 ꯁꯣꯏꯗꯅ ꯉꯥꯏꯔꯒ ꯂꯩꯅꯔꯝꯒꯅꯤ ꯉꯁꯤꯗꯤ ꯌꯥꯝꯅ ꯉꯟꯅꯁꯨ ꯍꯥꯄꯛꯀꯅꯤ ꯑꯗꯨꯒ ꯃꯤꯅꯠꯁꯨ ꯁꯥꯡꯅ ꯊꯥꯔꯛꯀꯅꯤ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯨ ꯅꯦꯠꯁꯦ ꯀꯃꯦꯟ ꯎꯗ꯭ꯔꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯦꯠ ꯌꯥꯗꯦ ꯀꯃꯦꯟ ꯁꯨꯡꯊꯣꯛ ꯊꯣꯛꯇ꯭ꯔꯦ ꯑꯃꯨꯛ ꯊꯣꯛꯑꯦ ꯑꯃꯨꯛ ꯃꯥꯡꯉꯦ ꯍꯥ ꯌꯥꯎꯗ꯭ꯔꯦ ꯉꯁꯤ ꯌꯥꯎꯗ꯭ꯔꯦ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯔꯦ ꯀꯩꯃꯤ ꯏꯄꯤꯁꯣꯠ 36 ꯌꯦꯡꯅꯤꯡꯕꯅ ꯉꯥꯎꯔꯦ ꯑꯗꯨꯝ ꯉꯥꯏꯕꯤꯔꯝꯃꯣ ꯁꯣꯏꯗꯅ ꯊꯥꯖꯔꯛꯑꯅꯤ ꯌꯦꯡꯅꯤꯡꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯁꯤꯁꯇꯔ ꯑꯥꯏ ꯑꯦꯝ ꯐ꯭ꯔꯣꯝ ꯕꯪꯒ꯭ꯂꯥꯗꯦꯁ ꯁꯣ ꯄ꯭ꯔꯥꯎꯠ ꯌꯨ ꯃꯅꯤꯄꯨꯔ ꯃꯅꯤꯄꯨꯔꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯝ ꯌꯦꯡꯕꯤꯅꯕ ꯉꯥꯏꯕꯤꯔꯝꯃꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯨꯔꯒ ꯂꯥꯛꯆꯔꯒꯦ ꯄꯨꯡ 9ꯒꯤ ꯃꯃꯥꯡꯗ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯀꯅꯤ Sister, what your education qualification? Graduation. Yes, no, hafitang yung bigira. 2. Chatre. Thok ya tre dama. Oja ya tre lo shala jira. Chakra. Chakra. Net si corona mere. Wi-Fi si problem.
ꯃꯌꯥꯝ ꯈꯤꯇꯪ ꯅꯦꯠ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯨꯅ ꯀꯃꯦꯟ ꯎꯍꯧꯗ꯭ꯔꯦ ꯋꯥꯔꯧꯕꯤꯒꯅꯨ ꯆꯠꯄꯤꯗ ꯌꯥꯗꯦꯗ ꯐꯩ ꯀꯩꯃꯤ ꯇꯤꯝꯁꯤꯡꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯦꯝ ꯗꯤ ꯐꯔꯤꯁꯅ ꯍꯥꯏꯕꯤꯔꯛꯏ ꯌꯥꯗ꯭ꯔꯦ ꯅꯦꯠꯁꯦ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯀꯩꯃꯤꯁꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯣꯏ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕ ꯍꯥꯞꯆꯕꯅꯤ ꯁꯦꯝꯖꯕꯅꯤ ꯑꯗꯨꯃꯛ ꯌꯦꯡꯕꯤꯌꯨ ꯀꯩꯃꯤ ꯇꯤꯝꯁꯦ ꯀꯩꯀꯩ ꯂꯝꯗꯒꯤꯅꯣ ꯀꯩꯃꯤ ꯇꯤꯝꯁꯦ ꯑꯗꯨꯝ ꯌꯥꯝꯃꯦ ꯑꯩꯈꯣꯏ ꯎꯂꯧꯗꯒꯤ ꯌꯥꯎꯔꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯦꯇꯔ ꯑꯣꯖꯥꯁꯤꯅ ꯑꯋꯥꯡ ꯖꯤꯔꯤꯗꯒꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯥ ꯔꯣꯖꯦꯁ ꯁꯨꯄꯔꯚꯥꯏꯖꯔ ꯑꯗꯨꯒ ꯗꯦꯕꯤꯡ ꯑꯥꯔꯠꯁ ꯑꯗꯨꯝ ꯁꯤꯗ ꯂꯩꯔꯤꯕ ꯗꯥ ꯔꯣꯖꯦꯁ ꯁꯨꯄꯔꯚꯥꯏꯖꯔ ꯃꯌꯥꯝꯒꯤ ꯀꯩꯃꯤꯁꯤꯅ ꯌꯨꯔꯦꯝꯕꯝꯗꯒꯤꯅꯤ ꯎꯂꯧꯗꯒꯤ ꯏꯗꯤꯇꯔ ꯌꯥꯎꯔꯤ ꯑꯗꯨꯒ ꯌꯥꯏꯔꯤꯄꯣꯛꯇꯒꯤ ꯌꯥꯎꯔꯤ ꯀꯩꯅꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯁꯦꯛꯃꯥꯏꯖꯤꯡꯗꯒꯤꯁꯨ ꯌꯥꯎꯔꯤ ꯂꯝ ꯃꯌꯥꯝ ꯑꯃ ꯌꯥꯝꯃꯦ ꯑꯩꯈꯣꯏ ꯂꯝ ꯑꯃꯠꯇ ꯄꯨꯟꯗꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯁꯤꯡꯗꯒꯤ ꯂꯥꯛꯑꯒ ꯄꯨꯟꯅ ꯃꯌꯥꯝꯒꯤꯁꯤ ꯇꯤꯝ ꯋꯥꯔꯛ ꯑꯣꯏꯅ ꯁꯦꯝꯃꯤꯟꯅꯕꯅꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯀꯩꯃꯤ ꯇꯤꯝ ꯊꯦꯡꯛ ꯌꯨ ꯀꯩꯃꯤ 36 ꯍꯣꯔꯦꯟ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯊꯧꯕꯥꯜꯗꯒꯤ ꯌꯥꯎꯕ꯭ꯔꯥ ꯊꯧꯕꯥꯜꯗꯒꯤ ꯌꯥꯎꯗꯦ ꯚꯤꯗꯤꯑꯣꯗꯁꯨ ꯆꯞꯈ꯭ꯔꯦ ꯑꯩꯒꯤꯗꯤ ꯑꯩ ꯑꯁꯤꯗ ꯚꯤꯗꯤꯑꯣꯗꯗꯤ ꯆꯠꯄꯝꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨꯒ ꯗꯥꯔꯦꯁ ꯅꯪꯒꯤꯗꯣ ꯄꯤꯔꯛꯑꯣ ꯑꯗꯨꯏꯗꯤ ꯑꯩ ꯁꯤꯗ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯀꯩꯃꯤꯁꯦ ꯃꯈꯥ ꯑꯗꯨꯝ ꯁꯦꯝꯕꯤꯔꯛꯑꯣ ꯍꯣꯏ ꯃꯈꯥ ꯑꯗꯨꯝ ꯂꯦꯞꯇꯕꯤꯗ ꯁꯦꯝꯖꯔꯤ ꯀꯩꯃꯤ ꯏꯄꯤꯁꯣꯠ ꯄꯨꯟꯅ ꯂꯣꯏꯔꯀꯥꯟꯗ ꯑꯝꯇꯪ ꯑꯣꯏꯅ ꯐꯨꯜ ꯍꯥꯞꯄꯤꯔꯛꯑꯣ ꯑꯗꯨꯗ ꯑꯣꯏꯅ ꯄꯨꯟꯅ ꯌꯦꯡꯖꯒꯦ ꯍꯣꯏ ꯑꯗꯨꯁꯨ ꯍꯥꯞꯄꯛꯀꯅꯤ ꯑꯗꯨꯝ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯌꯦꯡꯒꯦꯁꯨ ꯌꯦꯡꯕꯤꯔꯣ ꯂꯣꯏꯔꯒ ꯌꯦꯡꯒꯦ ꯍꯥꯏꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗ ꯈꯔꯒ ꯁꯥꯡꯉꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯣꯏ ꯁꯥꯡꯅꯕꯗꯤ ꯑꯩꯈꯣꯏꯁꯨ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯍꯥꯟꯅꯒꯤ ꯃꯤꯅꯠꯁꯇꯒꯤꯗꯤ ꯌꯥꯝꯅ ꯍꯦꯟꯒꯠꯅ ꯁꯥꯡꯉꯕꯅꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ 15 ꯃꯤꯅꯠꯁꯇꯤ ꯁꯣꯏꯗꯅꯕꯅ ꯑꯗꯨꯝ ꯍꯣꯠꯅꯖꯔꯕꯅꯤ 15 ꯃꯤꯅꯠꯁ ꯍꯦꯟꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯍꯣꯔꯦꯟꯗꯤ ꯈꯔ ꯁꯥꯡꯅ ꯊꯥꯒꯠꯄꯤꯔꯣ ꯃꯤꯅꯠꯇꯣ ꯀꯩꯃꯤ ꯌꯦꯡꯂꯒꯦ ꯍꯣꯏ ꯌꯦꯡꯅꯕ ꯉꯥꯏꯕꯤꯔꯝꯃꯣ ꯍꯣꯔꯦꯟ ꯄꯨꯡ 9ꯒꯤ ꯃꯃꯥꯡꯗ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯂꯒꯦ ꯑꯩꯅ ꯍꯧꯖꯤꯛ
ꯃꯌꯥꯝꯒꯤ ꯃꯃꯥꯡꯗꯁꯨ ꯄꯟꯈ꯭ꯔꯤꯕ ꯀꯩꯅꯣꯗꯣ ꯁꯟꯖꯤꯠ ꯔꯥꯖꯀꯨꯃꯥꯔ ꯆꯦꯅꯦꯜꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯗꯨ ꯆꯦꯅꯦꯜ ꯑꯗꯨꯒꯤꯗꯃꯛ ꯑꯗꯨꯝ ꯉꯥꯏꯕꯤꯔꯝꯃꯣꯅ ꯍꯥꯏꯕꯗꯣ ꯀꯥꯎꯕꯤꯒꯅꯨ. ꯍꯣꯔꯦꯟꯗꯤ ꯈꯔ ꯁꯥꯡꯅ ꯊꯥꯒꯠꯄꯤꯔꯛꯎ ꯃꯤꯅꯠꯇꯣ. ꯍꯣꯏ, ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯈꯔ ꯁꯥꯡꯉꯛꯀꯅꯤ. ꯑꯩꯒꯤ ꯀꯃꯦꯟ ꯁꯨꯡꯄꯥ ꯄꯥꯔꯛꯇꯦ, ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯅꯣ? ꯇꯁꯂꯤꯃꯥ ꯈꯥꯟ: ꯑꯩ ꯀꯩꯝꯇ ꯅꯨꯡꯉꯥꯏꯇꯕ ꯂꯩꯖꯗꯦ, ꯎꯗꯕꯒꯤ ꯄꯥꯗꯕꯅꯤ. ꯑꯩ ꯍꯧꯖꯤꯛꯇꯤ ꯎꯔꯦ, ꯄꯥꯖꯔꯛꯏꯁꯤꯅꯤ. ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈꯤꯕꯗꯣ, ꯎꯗꯗꯅ ꯑꯗꯨꯝ ꯄꯥꯔꯛꯇꯕꯅꯤ, ꯎꯔꯗꯤ ꯑꯗꯨꯝ ꯄꯥꯏ. ꯅꯨꯡꯉꯥꯏꯇꯕ ꯀꯩꯝꯇ ꯂꯩꯖꯗꯦ. ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯈꯟꯖꯩ. ꯍꯦꯛ ꯎꯔꯕ ꯑꯩ ꯑꯗꯨم ꯁꯣꯏꯗꯅ ꯄꯥꯖꯔꯛꯀꯦ. ꯀꯩꯃꯤꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯌꯦ, ꯃꯥ ꯉꯥꯏꯕꯗ ꯋꯥꯔꯦ ꯌꯥꯝꯅ. ꯍꯣꯏ, ꯉꯥꯏꯕꯤꯔꯝꯃꯣ, ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯅ ꯁꯦꯝꯖꯕꯅꯤ. ꯆꯦꯁꯦ ꯀꯩ ꯂꯝꯗꯩꯅꯣ? ꯑꯩ ꯀꯩꯅꯧꯗꯒꯤꯅꯤ. ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯆꯦ ꯁꯣꯅꯝ. ꯊꯦꯡꯛ ꯌꯨ. ꯅꯪꯒꯤꯁꯤꯗꯗꯤ ꯆꯞꯄꯤꯅꯦ. ꯍꯣꯏ, ꯁꯥꯡꯅ ꯑꯗꯨꯝ ꯍꯥꯞꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯑꯗꯨꯝ ꯃꯤꯅꯠꯁꯇꯨꯅꯤ, ꯑꯗꯣ ꯑꯗꯨꯗꯒꯤ ꯈꯔ ꯍꯦꯟꯅ ꯍꯥꯞꯄꯛꯀꯅꯤ ꯉꯁꯤꯗꯤ. ꯀꯩꯃꯤꯒꯤ ꯁꯤꯔꯤꯁ ꯂꯣꯏꯕꯒ ꯑꯔꯣꯏꯕꯗ ꯄꯨꯂꯞ ꯑꯣꯏꯅ ꯁꯦꯝꯗꯣꯛꯄ ꯌꯥꯔꯣꯏꯗ꯭ꯔꯥ? ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯁꯦꯝꯅꯕꯗꯤ ꯍꯣꯠꯅꯔꯤ, ꯁꯣꯏꯗꯅ ꯁꯦꯝꯖꯔꯛꯀꯦ. ꯄꯥꯟꯊꯣꯏꯕ ꯆꯥꯎꯈꯤꯔꯣꯏꯗ꯭ꯔꯣ ꯆꯦ? ꯍꯣꯏ, ꯄꯥꯟꯊꯣꯏꯕ ꯆꯥꯎꯒꯗꯕ ꯈꯔ ꯋꯥꯠꯈꯤꯅꯤ, ꯃꯥ ꯆꯥꯎꯔꯛꯈꯤꯔꯣꯏ. ꯃꯌꯥꯝꯅ ꯇꯥꯕꯗꯗꯤ ꯀꯩꯝꯇ ꯇꯧꯗꯕ꯭ꯔꯥ? ꯅꯦꯠ ꯆꯠꯄ ꯈꯣꯠꯄ ꯅꯨꯡꯉꯥꯏꯇꯕ, ꯑꯗꯨꯒ ꯚꯣꯏꯁ ꯑꯗꯨꯝ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ? ꯊꯦꯡꯛ ꯌꯨ. ꯑꯗꯨꯃꯥꯏꯅ ꯁꯦꯝꯃꯛꯄꯗꯨꯅꯦ ꯉꯥꯏꯔꯤꯁꯦ. ꯑꯗꯨ ꯌꯦꯡꯉꯗꯤ ꯅꯨꯡꯉꯥꯏꯅꯤ ꯈꯪꯖꯩ ꯁꯤꯁꯇꯔ. ꯍꯣꯏ, ꯉꯥꯏꯕꯤꯔꯝꯃꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ. ꯑꯩꯈꯣꯏꯒꯤ ꯁꯤꯖꯟꯁꯤꯡꯁꯦ ꯂꯣꯏꯈ꯭ꯔꯒ, ꯀꯩꯃꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯧꯅ ꯑꯃꯨꯛ ꯃꯀꯣꯛꯇꯒꯤ ꯑꯣꯏꯅ ꯍꯥꯞꯆꯔꯛꯀꯦ. ꯆꯦ ꯁꯣꯅꯝ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ? ꯀꯩꯝ ꯇꯧꯗꯦ. ꯀꯩꯝ ꯇꯧꯗꯦ. ꯑꯣ, ꯐꯔꯦ ꯐꯔꯦ. ꯀꯩꯁꯨꯝ ꯂꯩꯇꯦ. ꯑꯣ, ꯌꯥꯔꯦ ꯌꯥꯔꯦ ꯑꯗꯨꯏꯗꯤ. ꯀꯩ ꯅꯨꯄꯤ ꯑꯝꯇ ꯁꯥꯔꯛꯑꯣ, ꯃꯊꯪ ꯁꯥꯖꯔꯛꯀꯦ. ꯁꯣꯔꯥ ꯂꯤꯂꯥꯏꯒ ꯊꯦꯡꯅꯍꯟꯕꯤꯌꯨ. ꯋꯥꯔꯤ ꯃꯈꯥ ꯑꯗꯨꯝ ꯉꯥꯏꯕꯤꯔꯝꯃꯨ. ꯑꯗꯨꯗꯤ ꯃꯌꯥꯝ, ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯚ ꯆꯥꯠꯁꯦ ꯌꯥꯝꯅ ꯀꯨꯏꯅ ꯊꯥꯖꯔꯛꯑꯔꯣꯏꯒꯦ. ꯍꯣꯔꯦꯟ ꯀꯩꯃꯤꯁꯨ ꯍꯥꯄꯛꯀꯗꯧꯔꯕꯅꯤꯅ ꯃꯌꯥꯝꯅ ꯀꯩꯃꯤ ꯑꯣꯏꯅ ꯉꯥꯏꯕꯤꯔꯝꯃꯣ. ꯀꯩꯃꯤ ꯏꯄꯤꯁꯣꯠ 36 ꯁꯣꯏꯗꯅ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕ ꯌꯥꯝꯅ ꯉꯟꯅ ꯍꯥꯞꯆꯔꯛꯂꯒꯅꯤ. ꯍꯣꯔꯦꯟ ꯄꯨꯡ 9ꯒꯤ ꯃꯃꯥꯡꯗꯗꯤ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯞꯅꯕ ꯍꯣꯠꯅꯖꯔꯤ. ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯚ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯃꯇꯨꯡ ꯇꯥꯔꯛꯄꯗꯅ ꯑꯃꯨꯛ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ, ꯂꯥꯏꯚ ꯆꯥꯠ ꯇꯧꯕ ꯀꯌꯥ ꯑꯃ, ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯂꯥꯏꯚ ꯃꯌꯥꯝ ꯑꯃꯨꯛ ꯊꯥꯖꯔꯛꯈꯤꯒꯦ.